EHEI TAMSI LOUSHING TANSI LANA LAMJINGHANGUMSI HAIBA WAKHALLON ASIGI MAKHADA All India Students Federation gi Manipur State Council na LAKLIBA November 9 dagi Class 10 Amasung 12 ki Ahum gi free revision course Houragani HAINA MAHEIROI loop asigi Joint Secretary LEISHEMBA MEITEI na PHONGDORAKLI ngasi Irawat Bhavan Complex sa laiba MAHEIROI loop asigi office ta pangthokpa paugi mifam amada mahakna wafam asi phongdokladuna makhatana hai MAHEIROI loop asigi Imphal West District Office su oiriba haubam marak kaisam laikai da laiba ka Imphal High School da revision course asi pangthoklagani lamdam asida oiriba pibam asigi yenglaga loop asina sinkiba coaching course asi haurakpadagi mateng panglakiba khudingmakta loop asina thagatpa phongdokli coaching class asigi form hayeng ayuk pung 10 dagi numidang wairam pung 5 fauba thagani form bisinbagi aroiba numitna November 5 oigani coaching class asida subnatagi MAHEIROI yangkhai khaktamak laugani haina so mahakna makhatana phongdorakli MAHEIROI masina anaki oiriba kangaipa asigi situation asi yengzaduna sinjakiba coaching asida ekoina ahanba oina class 10 amasung class 12 ki 45 days revision coaching course amasung sinjaki anilak suboina anaki class 9 amasung class 10 ki thamari free foundation course amasung anilak suboina sinjaki makha sathar poina ahumlak suboina sinjaba asida aikoina 10 amasung 12 ki MAHEIROI sing asi akoina 50 seat oina noina laujagani maram aduna athuba matamda coaching gi form asi lawan lakpina haidana MAHEIROI sing wafam da su haijari aduga form thabagi matamna ayuki pung 10 dagina numidang wairam gi pung 5 fauba ikoi form thajagani